मैं पुनः पुतरान मोक्सरे चानगदब थांगमा पुसिनजरले लूना नाना सामनबगिदमक्ता इसिंग माइसिंग खरा हैजिनजखरे खुदना मन मोबाइल फोन खुदना मन हेक्टा चांबा हौजिनजरे चानगदब थांग असिना गेरे 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 हायदना हेक्टा चाबा यादब ngaगी makusing asibu khetoksare aruba ising amuk हैजिनजरे हानना चामलगा थमलबा ककफम उकक असida हेक्टा ककबा हौजिनजरे मकोक्ति तोंगाना अरुबे इसिंगदा थादजखरे पिसुंगी लंबी नाकंदा लेरिबा nga sempham mayam adubu phawduna thabak chathokpada hek phawbada ujarakpa aduna nga sembagi mawong mataw ase khara kharadi hairaklabani masini mai tambada mapan naide hanana mamang matam amada semlamba mawong aduga hujik semliba mawong asigadi on thokna khetnakre tongan tongan mafamdagi ujarakpa kaya adu punsillaga anauba mawong amada mu puthokjaraga semjariba nga khusemni aina semliba nga khusem asi miyamda anauba nga khusemni haijabadi nate ओके कुकिंग साइट यौसिन लकले असंग बदगे हौरगा ngawru naba nganglai naba sangtrik naba punamak yaure maroi mapang suna semjare makok na maruni khamen asin bisu kawbu yade do alu su kawbu yade do kulantro su hangam mana dona sawkhalakba matamne akupina kupsin bi yawi khang asimatang laksin jare mai su sukat jare hing maru marang morok macho loisin lakaba morok mithi maru khara rajasthan dagi lapna lakpa asathaw asima aikoi gi sakhum gi khangda haidok sare matang asuwai phawda aikoi khwai punamakki sakhumdagi sara anigi miramda pithokliba sena se phanayamdi yamlabani fresh oina hujariba hairagadi kulantro ga silantro ga simangaire tilau hekta tap pai khat sakre thadha sare khabai laksalai sanam su pai khat jarga thadha sare ungna khabai laksinlai matang saringa de khamen asin bisu thadha sare rasi leina otsare manam nungsinagwedamakta kulantro khara su thadha sare खाबाइना टेबल टेनिस बॉल सानाबदौना सानाजरे ओटखाइजरे मरु मरांग खरा कोटजरे थादहजरे खजिक्तंगा थादहजरे ओटखाइजरे राशि लेना मसुसु कोटजरे थादहजरे खजिक्तंगा ओटखाइजरे राशि लेना इंगना तपना मिठी मरु खरा जु खिक्सिनजरे ओटखाइजरे Rasi Leina ising tengkot amatang kanjare hekta haijinjare Zoro Laona morok asuba kharasu khiksin khre loina na yumda taksaba morok khara kotjare thaksanjare khajiktanga hing khara paikhatjare thaksanjare otkhaijare tapna thumgi matang chanagadaba thum khara lawjare tablapna naptamjare hapsinjare khajiktanga yakpidabilai hawbibilai khabai asina unga tablapna otsare rasi leina haribop machet ahum thaksanjare hekta otkhaijare tablapna gravy gi sang asi yaurabada sing khajiktang hapsinjare manamge makok na lusingaga ngala oro hekta haijanjare makok hana taki inaba masa amaniga khabaila tablapna hekta ot bahaujanjaba Fazana thungna namnaba otkhaijare namdri phawa taidri phawa otkhaijare yareng khale matang swaidagidi kupsinjare tablapna hangtoksare tablapna alu amani langsinjare tapna rasi leina chanagadaba changi ising maising khara haijinjare thandri phawa hekta haijinjare chanagadaba chang yaudri phawa hekta haijinjare Cilantro kharasu pujarak-laga thadhazare kulantro kharasu pujarak-laga thadhazare sing kharasu pujarak-laga thadhazare tablapna sauba haurae kupsinjare tablapna injang saubadagi hangtorakpagi makhola se tabada yamna nungaije samput sumulle do samas athin bi asina amatang nakan amaromdana kanna sauri tablapna kai handana bagidamakta otsare tapna rasi leina hapsa khiba alu sisu nga marakta mulle do aroi bai kulantro masung cilantro hapsinjare singkharasu hapsinjare khabaina tablapna otsare masini ngasi nongmage makok thangaga thongkhiba nga thongbagi mathel mata landing site kidamakta ready de leijare thangjing amadi maroi na koppisu yaure do
คาเมนอาคาบิคราสุมาตัมกีเลนึงไซด์กินจังโอโรเฮกตาไฮเดซับมากกนะมากกทั้งละกะปุ่งไก่ไข่ระบมากกจากติงไงกิมมังดทีดุนทำเลบันนี่นะมันนินกาเรอิงลับเสร็จเลยอดุนาดุมตัวเจ็บแต่คุดสุปกใจมาหาที่พังเอซ่าทางจริงมารวยสิงจูสิสุมาตัมกีคาเมนอาคาบิสิกลอยนะนะสับสาเรซ่าสัมปรามาเจ็ดอมตังสมจินจาระกะจิตนานทักขิวมารู้สิสุลกทกสระกะตอดไข่สระกะทุมมรกมาฮีนสิงว่าปุ่นมักยาเลยมากกที่ปุ่มไก่เลยมามิดอันนี้ขักยาแล้วก็เลย